Mizoramda Sangjafam Lauduna Leiriba Myanmar refugee listing Kuntraga Mathoigi Manungda Sada Yankaiga Nipangi Biometric Enrollment Touba Loire Haina official report amana khangalakle report asina makha taratuna hai Ministry of Home Affairs gi yathang matung inna haukiba July thadagi Mizoramda Leiriba Myanmar amadi Bangladesh tagi sanglakpa refugee singi enrollment drive sathaba haukibani hairi Foreigner Identification Portal amadi Biometric Enrollment System gi kuthangda miyoi sing adugi data khomjinki hauzik Myanmarese listing kuntraga mathoiga saniga taraga mari Mizoram gi Samphai district ta sangjafam lauduna leiri amadi Sitagong Hill Trek tagi sanglakpa Bangladeshi listing aniga sahunga yankai mari leiri haina report aduda palli